mayam ahan maktada ikokno khurumjari amadi taram nokjari PK channel pothaminasi khangminasi channel sina hek safong lakpa mikuptagi hona ngasi fawba miyam gidamak thokol tawduna laksariba chayol khudingi nomajing numit khudingi thamjariba chayol gi rashifal ni ngasi su puduna laksariba ngasi gi tangkakta ngasi April gi arhoibu numit tang kunthra sidagina lagadoriba May gi tang taruk fawbugi oiba chayol sigi rashifal khudol tamjanabagi damak puduna laksari ngasi gi tangkakta mahausa gumna adumak tangkak ani thokna thamjabagi mawongda tang kunthra dagina lakadoriba May gi tang ahum fawbugi ahanba tangkak ama aduga ani suba tangkakta tang mari dagina tang taruk fawbugi ama thamjaraba matungda rashifal khudamaki oina chayol sida haksangi oiba kari fall leri aduga mahi masingdana kari fall leri loina na pakang le sabi singina kari fall leri habado miyam khudol tamjarge aduga mahausa gumna mes rashifal dagi haujare haraga matang manau naina adubak chathajaraga aroibida minna rashifal loko jarga losin jagadabani pare khudol tamjarage ngasi gi pudona laksariba chayol gi rashifal gi tangkakta April gi tang kunthra dagina lakadoriba May gi tang taruk fawbugi oiba chayol sigi rashifal khudol tamjage miyeng taminasi me ado mayamda nungairaba paujel amatang mayamda khudol tamjhogi ko ekhoi si chaba wangangba khodimak amadi thabak thorom tobu khodimakta chin si am darkar lei chin sida darkar lei sijo ya si yaudaba yade hatare aduna ya se yam maruiba pat amani khoida adu ya si yam fajana section thorang lokona thambai base khoi tangai phadaba mani hatare aduna adom ya gi problem leiraba amadi ya gi nungaidaba leiraba khodimak singche matam sana yengbi hoba tangai phade aduna adom da problem leiba ya gi tamak problem leiba khodimak singi UC dental clinic kawa bazar da leiba clinic asina yamna fajana angang sing laga so angang sing do yam them noraga yengbiba amadi ahan sing oraga so yamna kupna x-ray lorga yamna systematic amnaina yengbiba khone thingna jai hai tare ai amadi aigi isa sing amadi aigi family sing loinamak changyaruba matamda adumati yam fajana yengjabadagi yengbo yado ubadagi aina mayamda so khanganing do ngasigi UC dental clinic kawa bazar da leibasida maruina Dr. Thongam Chitrasen dental surgeon ni amasung Dr. Usarani Naurem dental surgeon makoi ani ne yamna fajana yengbibasi urganda aina mayamda khanganing duna ngasigi tangkak sida aina mayamda sigi paujel si pijabane hatare hena kopa khangbining muleraga so mayam ai pijariba number maroina 6377612402 sida aduma contact tobiyo fare mayam atudi ngasigi puduna laksariba chayol gi rashifal somda puning sangna miyeng taminarasi ahan basidi mes rashifal lokastage mes rashifal gi oina ahan matangkakta tang kunthra dagina tang ahum fawbugi manungda leriba fall asi hariba matam si fawbugi manungda sel makhong pangani habidi isadagi sel chatkani habini mari mata unaba fangani loina na imung manung santi di oigani tabo mathaudi atumak yamna chingani thawdoksu yamgani suba nomba karbar toba kanaba kharadi watkani aduga lemhori batang mari dagina tang taruk fawbugi manungda lamda chatkani sana khonabagi thabakta mingchat fangani pungisai toba kanagani wanomba sakri thangani haksangi oinadi thoina kaiba leite aduga mahigi oinadi ningba thungde pakhangle sabi singi oinadi wari sabu fangani asumna ani subada brisra rashifal lokasage brisra rashifal gi oina ahan matakake tang kunthra dagina tang ahum fawbugi manungse karbar tobada yamna kanagani anobu pochai su lepsen gani sel makhong panba matam oigdore mari mataga punna samin thakminaba phangba matam di oigani aduga lemhori batang mari dagina tang taruk fawbugi manungse sida laikai ki thabak thoromda matam di khar mangba matam oigadori anubu marupsu unagani iswar gi thabak thoromda pukning khar changani pam homgani haksangi oinadi kaide mahai gi oinadi ningbu thungte loina na pakhang le sabe singi oinadi thungnagani
ahum subasi Mithun Rashifal mu paikasage Mithun Rashifal gi oina ahan matang ki tang kontra dagina tang ahum pawgi manungda suba nomba kanaba matam oigidori panduna lerak sel pangani karbar toba sokatli sel di mukong palgani mari mata unagani nungaiba paw tagani aduga tang mari dagina tang taruk pawgi manungda anubu marup pangani lamda satli fam hongani sana khonabagi thabakta mingchat fangani haksangi oinadi thoina kaide aduga mahigi oinadi fagatli tobutubu pakhang le sabesingi oinadi haina singnagani mari subada karkar rasifal mo kudol tamjage karkar rasifal gi oina tang kontra dagina tang ahum pawgi manungda mari mata sing unagani anuba nungaiba paw tagani aduga imung manung santi leigani wanomba mai pakani fam hongdo hongjin khara leigani aduga lemhori ba tang mari dagina tang taruk fawgi manungda sayen gi karbar da sel mangani laitin gi thabak thorom da pukning sangani leikai gi thabak ta matam mangani sangi oina di kaide mahi gi oina di ningmu thungi aduga pakhang le sabi singi oina di muknagani matangda singhara se fol lokasage singhara se fol gi oina tang kontra dagina tang ahum pawgi manungda nungaiba anubu paw tagani suba nomba sel masjid khara phangbu haiba lei anubu marup yamgani lamda satpa kaide mari mataga punna samin thakminagani aduga lemhori batang mari dagina tang taruk pawgi manungda leikai gi thabak toromda sel mangani mathau chingani thogok yamgani haksangi oinadi kok khara nungairoi mahaigi oinadi ningbu thongte aduga pakhang le sabisingi oinadi muknagani mathangda kannera sifol okasage kannera sifol gi oina tang kunthra dagina tang ahum phawgi ahan batakaki matam asida sel makhong pangani suba nomba karbar toba kanagani lamda chatpa kaide wanoma mai pakani mina sanbigani aduga lemhoriba tang mari dagina tang taruk fawbagi manungda khong khut naba tawgani tabak haining singing loi tawbudabu lila drama kumai harau ke ham yorba leiraba fawbada yeningdaba matam oigadori famde hongani mahigi oinadi thoina kaiba leite aduga pakhang le sabisingi oinadi muknagani mathang dalukasage Tula Rashifal gi oina tang kunthra dagina tang ahum phawgi manungda tawgi khanba thabak tuga khalibu wakhal duga manadaba matam oigadori imung manung wakhal phawdok nade sel chu makhong pangani subu nomba karbar toba mayai oina kanai fam hongani aduga ani suba tang ka kitang mari dagina tang taruk fawbugi manungse lamda chatpa kaide mingon laikhiba sel fangani posai lepsili haksangi oinadi thoidokna kaide mahigi oinadi dingbu thungde pakhang le sabisingi oinadi wari sabu fangani mathang se Brisik Rashifal amuk khodol tamjage Brisik Rashifal gi oina tang kunthra dagina tang ahum phawbugi manungda wakhal sarang nagani sel pangchata chatpa matam oigani ningbu thungbu watkani suba nomba karbar toba kanafam khangde pham hongdu hongjin khara su leigani aduga lemhori batang mari dagina tang taruk phawbugi manungda lamda chatpa thoina kaide mina kalakani aduga marupni yeknabadi oigani section bio wano masu sakri thangba matamni haksangi oinadi puk khong nungaidaba matam oigadori mahigi oinadi ningbu thungde aduga pakhang le sabisingi oinadi muknagani mathangda lokusage dhanu Rashifal gi oina tang kunthra dagina tang ahum pawbugi manungda sel fangba mari mataga chamin thakminaba lila drama tv yengba oigani pham kagani suba nomba karbar toba kanagani lamda chatpa kaide aduga lemhori batang mari dagina
tang taruk fawbagi manungda mingchat fangba imung manung santi oiba haksangi oinasu khu khwang khradi nuwaidaba matam oigadori aduga mahaigi oinadi thoina kaiba leite pakhang lesabi singi oinadi haina singnaba matam oigadori mathangda makar rashifal lokasage makar rashifal gi oina tang 13 dagina tang ahum fawbagi manungda leifam haudo hongjin tawba wano mamai pakpa aduga karbar su sokhatba matam oigadori tawgi khanba thabak amadi laibak yenggi khanba thabakta mai pakpa matam oigadori imung manung semgat sagatli lemhoriba tang mari dagina tang taruk fawbagi manungda anoba maruk pangba mari mata su chawba matam oigadori aduga nungaiba paw su tagani laitin ge thabakta pukning changani haksangi oinadi puknungai roi mahaigi oinadi thoina kaide aduga pakhang le sabe singi oinadi thungnagani mathangda lakhusage kumba rashifal gi oina tang 13 dagina tang ahum fawbagi manungda mari mataga punna chamin thakminnagani sel mukhong pangani suba nomba karbar toba kanagani duga mina su sanbigani potsai lepsingani lemhoriba tang mari dagina tang taruk fawbagi manungse imung manung simjin sajin mangamba matam oigadori imung manung santi su oigani nungaiba paw su tagani haksangi oinadi khutta I thokani section dio mahigi oinadi kaide pakhang na sabe singi oinadi luhongani asumna arhoibada min rashifal amuk paikhatsage min rashifal gi oina tang 13 dagina tang ahum fawbagi ahanba tangki manung sida anoba paw tagani lamda chatpa kaide wanoma sakri thangani karbarada sel mangani kitang section biyo pam hongdo hongjin khara lei marupna yengnaba oigani aduga masa masugi mari matagi upai tawgani lemhori patang mari dagina tang taruk fawbagi manungda pung isei tawba mingchat pangani imung manung semgat sagatli haksangi oinadi khu khwang nuwaite mahigi oinadi thoina kaide pakhang lesabi singi oinadi tungnagani asumna channel asina lepanaidana chayol khudingi nomajing numit khudingi thamjariba chayolgi rashifal si matang aswaida tension janabagi tanjada lawjage mayamna loiba fawba tabiba amadi miyeng tabibagi dama nokkhai leitana thagatsaba phunoksari haiba wafamni thamjaraga ngasigi damaktadi punamakpu amukasona khurumjari kanglai pakna yaifare